Supreme Court ki pautak matungina nauna graduate teacher chama humutra mari thabak sanglakhiba amadi wait list tagi arts graduate oja Manipura khangat labana oja watpagi mayokna de awaba se kharada wadabasu kon ngamlaga ne hana education ace ki director NG Bhogendra na phongdorkli wafam asi mamang tha ki nipan da pangthokiba chief secretary singi oiba manga sub national conference te laukiba wadip singi manungda Amma oiriba schooling building blocks habi hiram masidang asi pangto ki bano magi oiba state level workshop te fongdo ki bane samagra shiksha Manipur Sindhu Palace Compound Level City Convention Center da pangto ki bathoram the state project director su oiriba Bhogendra na numit kharani ki mamang da hairok higher secondary school ki principal ani leram gi wathok ama lakliba adu ki matang da mari lena ZEO gi khuthang da inquiry sathari thaudo kasi mataw karam thoki bano haibadu athu matam da khanglagani fongdo ki Mana makatara to status ki one graduate teacher ke sanction post ase lising tara taret nei masig manung da cha da yang khai mathoi ka leibana department ki mai kaida chaun khudong cha da mayok nei department ki mai kaida ki yari ba makai oza transfer tawdana na hona duna lakpane adumak pu yarak ta ba fibam kharada transfer order ase tangai fadana thokpani phongdokhi ngase ki workshop ase ki matang da palladuna sahi ase ki November thada amuk hana pangthok ko chief secretary singi national conference ta feedback pi bangam na ba workshop ase pangthok pani na phongdo ki akoi the 17,000 sanction post in Manipur lai se see 17,000 si manung da akoi the lai bo oja se 51% gakte ne ba man in hand 49% ki vacancy ma lai ma sidai si da sai gi need base ni to se auji piecemeal transfer si tawd da su yarak ta ba ko kana gumba kano sai gi health issues lakpa pension hek laksha lakpa arogi quite frequently tawde yarakta bosin nga sai gi koi gi si state le ri issues se series da koi more than 590 600 ozamuk se koi tamda le bo oza sing moi local volunteers hire tawraga adu angang si changhal li ta sing na hire ga di main crux main problem di 49% ama what boto teachers ki vacancy se sinan